ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯌꯧꯖꯔꯦꯀꯣ ꯑꯗꯣ ꯏꯃꯥꯒ ꯑꯍꯥꯟꯕꯅꯤ ꯃꯅꯦꯝꯕꯣꯛ ꯁꯤꯖꯟ 3ꯒꯤ ꯕ꯭ꯂꯣꯛ ꯑꯍꯥꯟꯕꯅꯤꯀꯣ ꯉꯁꯤ ꯅꯝꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯏꯃꯥꯒ ꯉꯁꯤꯗꯩꯗꯤ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯅꯥꯏꯅ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯥꯅ ꯉꯥ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛꯀ ꯃꯌꯥꯝ ꯏꯔꯣꯟꯕꯤꯔꯝꯃꯦ ꯑꯗꯩ ꯑꯀꯣꯟꯅꯕ ꯀꯩꯀꯥꯁꯤ ꯂꯩ ꯉꯥ ꯑꯇꯥꯎꯕꯒ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯍꯥꯏꯗꯤ ꯉꯁꯥꯏꯁꯦ ꯈꯔ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯆꯥꯗ꯭ꯔꯦꯕꯀꯣ ꯉꯁꯥꯏꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯐ꯭ꯂꯥꯏꯠꯁꯨ ꯈꯔ ꯂꯦꯠ ꯑꯣꯏꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯦꯗꯔꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯈꯔ ꯂꯦꯠ ꯑꯣꯏꯈꯔꯦ ꯑꯗꯨꯅ ꯊꯦꯡꯉꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯗꯨ ꯏꯃꯥ ꯑꯗꯨꯗꯤ ꯆꯥꯔꯁꯦ ꯑꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯅꯦ ꯂꯣꯛ ꯈꯨꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯎꯇꯕ ꯉꯁꯤꯗꯩꯗꯤ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯍꯥꯎꯇꯕꯗꯤ ꯂꯥꯏꯅ ꯇꯝꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯁꯦ ꯁꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯍꯥꯏꯗꯤ ꯗꯥ ꯆꯤꯆꯦꯗꯣ ꯑꯩ ꯆꯤꯆꯦ ꯑꯗꯨꯝ ꯀꯧꯋꯦ ꯏꯅꯝꯃ ꯀꯧꯗꯦꯕꯀꯣ ꯆꯤꯆꯦꯅ ꯍꯥꯏꯗꯤ ꯆꯩꯔꯥꯎꯕꯒꯤ ꯇꯝꯕꯤꯔꯛꯄꯅꯤ ꯏꯃꯥꯗꯨꯒ ꯑꯩꯒ ꯇꯝꯕꯤꯔꯦ ꯐꯤ ꯑꯅꯤ ꯄꯤꯔꯦ ꯑꯄꯥꯝꯕ ꯈꯜꯂꯣꯅ ꯑꯩꯅ ꯁꯤꯁꯦ ꯏꯜꯂꯒꯦ ꯑꯗ ꯏꯃꯥꯅ ꯁꯤ ꯏꯜꯂꯣꯅ ꯇꯧꯔꯦ ꯑꯗꯨꯅꯤ ꯃꯥꯅ ꯄꯤꯔꯛꯄ ꯐꯤꯗꯤ ꯏꯜꯂꯦ ꯉꯁꯤꯗꯤ ꯆꯥꯔꯁꯤꯀꯣ ꯑꯗꯨꯗꯤ ꯆꯥꯔꯁꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯅꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏ ꯅꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯐ꯭ꯂꯥꯏꯠꯁꯦ ꯑꯣꯂꯥꯁꯦ ꯀꯧꯕ ꯄꯨꯡ 10ꯒꯤꯅꯦ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯣ ꯑꯣꯂꯥꯁꯦ 9ꯗꯩ ꯀꯧꯕ ꯌꯥꯝ ꯂꯥꯞꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯩꯅꯣꯁꯦ ꯏꯌꯥꯔꯄꯣꯔꯠꯁꯦ ꯀꯤꯂꯣꯃꯤꯇꯔ 13ꯃꯨꯛꯇꯅꯤ ꯑꯗꯨ ꯊꯧ ꯁꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯊꯧ ꯁꯥꯗꯕꯨꯗꯤ ꯅꯠꯇꯦꯀꯣ ꯊꯨꯅ ꯂꯥꯛꯀꯅꯤ ꯊꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦꯅ ꯂꯣꯀꯦꯁꯟꯁꯦ ꯈꯤꯇꯪ ꯂꯥꯜꯂꯦꯅ ꯄꯨꯡꯈꯥꯏ ꯊꯦꯡꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯠꯄꯁꯤꯗ ꯐ꯭ꯂꯥꯏꯠꯁꯦ ꯅꯪꯗꯧ ꯃꯤꯅꯤꯠ ꯀꯩꯅꯣ ꯈꯛꯇꯪ ꯉꯥꯏꯔꯝꯅꯤ ꯄꯨꯡꯈꯥꯏ ꯈꯛ ꯉꯥꯏꯔꯝꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗ ꯍꯥꯏꯅꯁꯤ ꯑꯦꯞꯇꯨꯗ ꯍꯥꯏꯅꯔ ꯆꯪꯉꯒ ꯑꯗꯨ ꯑꯩꯈꯣꯏ ꯅꯪꯍꯧꯗ꯭ꯔꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯑꯃꯨꯛ ꯈꯨꯗꯛꯇ ꯀꯛꯑ ꯂꯥꯛꯄ ꯑꯃꯨꯛ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯊꯦꯡꯕꯗꯤ ꯑꯩꯈꯣꯏ ꯊꯦꯡꯖꯕ ꯅꯠꯇꯦꯕꯀꯣ ꯕꯣꯔꯗꯤꯡ ꯄꯥꯁ ꯀꯩꯀꯥꯁꯦ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯧꯊꯣꯛꯆꯕꯗ ꯄ꯭ꯔꯤꯟ ꯑꯥꯎꯠꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯄꯤꯕꯅꯦꯕ ꯑꯗꯨꯗꯤ ꯄꯤꯗꯦꯕ ꯃꯍꯧꯁꯥ ꯆꯠꯄꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦꯕ ꯄꯨꯔꯥ ꯆꯦꯟꯖ ꯇꯧ ꯂꯩꯔꯝꯃꯦꯕ ꯍꯥꯎꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯅ ꯊꯣꯡꯉꯦ ꯑꯩꯅ ꯊꯥꯒꯠꯂꯦ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯅꯥꯀꯨꯞꯄꯤ ꯄꯣꯏꯔꯝꯃꯦ ꯆꯥꯎ ꯀꯩꯅꯣ ꯇꯧꯋꯦ ꯏꯟꯖꯥꯡꯒ ꯊꯣꯡꯕꯁꯦ ꯅꯪꯅ ꯍꯦꯟꯕꯅꯤꯗ ꯍꯩꯕ ꯑꯩꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯊꯣꯡꯈꯤꯗ꯭ꯔꯕꯅꯤ ꯍꯩꯕ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯎꯋꯤꯗ ꯏꯃꯥꯗꯤ ꯀꯩꯅꯣ ꯑꯩꯅ ꯈꯟꯖꯔꯤꯅꯦ ꯍꯥꯎꯋꯤꯗ ꯅꯪꯅ ꯊꯣꯡꯉ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯀꯣꯏꯃꯤ ꯍꯥꯎꯋꯦ ꯍꯥꯎꯕꯅꯦ ꯀꯣꯟꯅ ꯆꯥꯕ ꯅꯃꯔꯥꯒ ꯍꯥꯎꯋꯦ ꯏꯃꯥ ꯌꯣꯡꯆꯥꯛꯀ ꯏꯔꯣꯝꯕꯗꯤ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯌꯣꯡꯆꯥꯛ ꯑꯇꯦꯛꯄ ꯐꯪꯗꯦ ꯅꯠꯇ꯭ꯔꯥ ꯈꯪꯉꯦ ꯇꯥꯡꯕ ꯇꯥꯡꯉꯦ ꯅꯣꯡꯃ ꯊꯣꯛꯂꯛꯄꯗ ꯇꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯥꯡꯉꯦ ꯑꯩ ꯂꯨꯄꯥ ꯆꯥꯝꯃꯩ ꯀꯌꯥꯃꯨꯛ ꯇꯧꯖꯥꯠꯅꯣ ꯆꯥꯝꯃꯒꯤ 3, 4 ꯑꯗꯨꯋꯥꯏ ꯑꯇꯦꯟꯕꯗꯣ ꯌꯥꯝ ꯁꯥꯡꯕꯗꯤ ꯑꯅꯝꯕꯅ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯋꯦ ꯈꯔ ꯇꯦꯟꯇꯛ ꯇꯧꯋꯦ ꯑꯩ ꯅꯍꯥꯟ ꯎꯔꯛꯄꯩ ꯋꯥꯅꯤ ꯍꯟꯗꯛꯇꯤ ꯌꯣꯡꯆꯥꯛ ꯏꯍꯣꯡ ꯍꯣꯡꯈꯤꯗ꯭ꯔꯦꯕ ꯍꯣꯡꯉꯦ ꯅꯍꯥꯟꯋꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯇ꯭ꯔꯕ ꯈꯝꯃꯛꯑꯕꯅꯤꯅ
ตั้ง โอ้ loiselakpagi sao hỏi đấy อ๋อ ngọt xài á อืม nang bu hina đi bộ อันนี้เดี๋ยวอ๋อ sao cây hấp lắm อืมได้ไหม rồi อืมไอ้สิกาเนี่ยปากกาดาที่กูจะจานหนึ่งแบบเราก็ไปเกินจะทวงจ้าละ thôi đó hay nó đây nè อืมปากกาดาทวงไม่ได้จานหนึ่งเลย ừ. ไอ้ยาทวงนั่นค่ะดูสินะกูปิ้งให้เท่าไหร่ ừ. อืม nó จี có โน่ cái này rồi nè จีโน่มาล้างทวงเลยแบบ ừ. นะกูปิ้งให้เท่าไหร่ can đi xa rồi nè อืม nơi này can đi xa rồi nè hao đấy cho mấy nè cha mình là tên gì quy là đi ngoài là kia bảo อืม quy là cha mình là cái gì sao lên là hai nè trai là thấy hồng ไม่รู้สิเดียว ừ. กูจะรู้สิกี่แบบ ừ. Tâm khăn rồi อืม mấy hàng mà chứ mà làm gì อืม nhưng mà ra các bình luôn rồi รู้จัก ừ. Bố đang mà đi bố ngô bình luôn bên ngoài mà lắm ra bên ngoài thì mà hả มึงไงบ้านแม่ถึงจะมาไหนในบ้านมาเนี่ย ừ. คุยมาใช้แต่ละครั้งเป็นต่อวันเนี่ยสิ ngang hả เลย mà นี่ ba đi cùng đi làm đấy ngoài ba hả กูพี่กันนั่นว่าจะกินน่าจะ ừ. แล้วมีกันจะเรียนรู้ ừ. งานหัวจะ Ủa. กูเซ็นมาเติมมาร์เก็ตติ้งจะรู้สึกอย่างจะเลยแบบ ừ. มอลนะแต่ดิตัวประจำจะเลยแบบ Năng làm đi đó năng xuống thì hào ra rồi ấy แม่ gì ของเราที่ดีกันเลยลงไปเลยรู้จักตัวนะ sao ừ. Xả đi xả ra nè อยู่ข้างมึงเด้อ hào bên đây đi được ít cùng chi thì dùng cha cái cha không bảo thế nào xe sau cho mà cho cái đâu bạn ở đây chỗ cái thân đây rồi mà đủ mà ngã tới cây luôn làm nó cho hào ấy hào vào rau rồi đó hào tôm rau đây đây chứ hào nó nằm ดีดีที่จับเปลี่ยนไปเนี่ย ừ. ไม่รู้โควิดนั่นให้ขาดที่เดินไปฟังทุกที่เดินนะคุยจีดีดีสุดยงสักเสียจ้าเขาเดินอะดุโควิดนั่นรู้สึกยังไงแบบที่เชื่อเลย ừ. ใช่ที่คุณจะโควิดนั่นรู้สึกยังไงที่ยังแต่คนเป็นอะไรเนี่ยเรื่องอะไร cây hào có ngon không bảo วะมันนั่งซาจะมาเนี่ยฮะไม่รู้สึกเลยตัว sai đang là anh luôn đã làm nên cái hạt chân này ฮาปะเนี่ยมันรู้สึกมันนะ Gặp asal saya sih juga mahal. Lebih lejar tu. Aku sendiri orang dah apa mak. Itu kan đó biển lô đó cái mình cũng đã phăng cái số này lô nó mặc phăng bả
ꯐꯪꯉꯦꯗ ꯑꯩ ꯆꯠꯇꯦ ꯐꯪꯉꯒ ꯇꯥꯡꯕ꯭ꯔꯥ ꯍꯣꯡꯕ꯭ꯔꯥ ꯑꯩ ꯆꯠꯇꯦ ꯈꯪꯗꯦꯕ ꯀꯥꯏ ꯐꯪꯉꯤꯅꯣꯕ ꯁꯤꯇꯩꯗꯤ ꯐꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯠꯇꯕꯩꯅꯦꯕ nungare noi lapa ai haraure ngasi dei na han ta re na mà thì mà sao khác phân gì à ha poi oi đã nó đi khối lên nhắm mà đồ mỗi nè lấy xe hai bạn con rất thịt rồi bạn dùng sao cái tăng hay po xe gì mông xe bây giờ mỗi nè được bao nhiêu người đấy ta thì mẹ kìa hay đi đúng chú nó đi phăng bạn mỗi loại đấyเราไม่พูดจะเราคนนี้โปรโตไพล์แต่มันคือน้ำตาลเนี่ยค่ะไอ้นายที่การพิชิตเองสเตปแบบมาพังอยู่แต่มาซากีพังเจอเดิมไรหรอพังดีก็ดีเขาดิตามมันนี่มันจะพูดว่าที่เป็นทุกการนี่เลยครับไอ้ดูเซ็ตจีไปที่ทุกการตัวไม่ต้องให้เป็นแบบไอ้เซ็ตไปสู่อันเดียวนี่จะมันแบบเขาอย่างนี้ไอ้เลยที่จะกี่มาซิตี้เจกิโลเมตรคุณมังงานในเวลาพิเศษคุณมังงานที่เดอิมาลาเฮียงคังนี่อาศัยที่นั่นใช้เซ็ตไปเจทราฟิกที่นั่นเนี่ยเฮ้ยจริงมากโตพิสกายไทมิ่งก็ดีปุ่งคันซิตี้เขาสิ่งที่ภาษาจะเรียกคนนะปุ่งคันจะเรียกปุ่งคันตัวที่อุบลตะกันทอดอะไรปุ่งมันมาขายกันจังทราฟิกนะมันจะดีเท่าก็จะไอ้นายที่นี่มั้ยชาก็ชาก็เราก็ได้ดีมั้ยยอมสิจะใส่ไว้ดีกราฟิกอัปเดตแบบนี้แน่ฟังสักคำเดียวอ่างนี่ด้วยเนี่ยจะนิ่งเดียวมั้ยนั่งมันเถอะนุ่งไอแต่ไอ้ตัวคุยเสร็จแล้วก็วิ่งนุ่งไอจะบ้าคุยแม่งไปสู่มาร์เก็ตติ้งว่ามันจะรู้เลยกันนะใช่ว่าที่ช้อปปิ้งก็เนี่ยสิลเลยมาเกล้ๆกินนะจานี่ก็ไอ้ตันน้ำยาอะไรดีอ่ะมากเลยบ้าเขาเลยบ้าคนอ่ะจะตื่นไม่ทันจ้ะน่าสนนะแต่โมนาแต่ในที่ช้อปปิ้งก็ยังไม่รวยให้นะฮะจับมันเลยรวยมันยังไงSalam ya dedi. Dia pamit lah saya. Comento belum komen. Ini mata dong tena saya.